ꯑꯍꯥꯟꯕꯃꯛꯇꯗ ꯅꯨꯡꯁꯤꯔꯕ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤ ꯁꯔꯠꯆꯟꯗ꯭ꯔ ꯅꯣꯡꯊꯣꯝꯕꯅ ꯋꯥꯈꯜꯒꯤ ꯀꯜꯄꯅꯥꯅ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 1, 2009ꯗ 이키ꯕ 와리니 ꯁꯅꯥꯊꯣꯏꯕꯤꯒꯤ ꯋꯥꯀꯠ. ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯇꯧꯕꯤꯗꯨꯅ ꯕꯦꯜ ꯕꯇꯟ ꯑꯥꯏꯀꯣꯟꯅꯁꯨ ꯅꯝꯕꯤꯔꯝꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯍꯟꯕꯤꯌꯨ. ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯆꯥꯁꯤ ꯇꯥꯃꯤꯟꯅꯔꯁꯤ. ꯁꯅꯥꯊꯣꯏꯕꯤꯒꯤ ꯋꯥꯀꯠ. ꯅꯣꯡꯃ ꯒꯥꯔꯤꯅ ꯇꯛꯈꯥꯏꯔꯝꯂꯦ. ꯑꯣ ꯁꯤꯔꯦꯗꯣ ꯑꯣꯟꯊꯣꯛꯄꯅꯤꯗ. ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯀꯩꯊꯦꯜꯗꯨ ꯃꯤꯅ ꯄꯨꯡꯂꯥꯡ ꯂꯥꯡꯅꯩ. ꯀꯅꯥꯒꯤ ꯈꯨꯟꯅꯨꯅꯣꯅꯦ ꯁꯤꯔꯤꯗꯨꯕꯣ? ꯋꯥꯀꯤꯡ ꯆꯠꯂꯨꯕ ꯍꯜꯂꯛꯄ ꯈꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯅ ꯌꯦꯡꯅꯔꯤꯕꯗꯨ ꯌꯥꯎꯔꯤ. ꯀꯣꯏꯂꯥꯁ ꯃꯊꯛꯇ ꯎꯞꯅ ꯇꯥꯔꯗꯨꯅ ꯂꯩꯔꯝꯂꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯈꯨꯟꯅꯨꯗꯨ ꯀꯅꯥꯒꯤꯁꯨ ꯅꯠꯂꯝꯗ꯭ꯔꯦ. ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯝ ꯀꯣꯜꯂꯤꯕ ꯈꯨꯟꯅꯨ ꯂꯥꯕꯗꯨ ꯑꯣꯏꯔꯝꯂꯦ. ꯑꯣ ꯃꯁꯤꯗꯤ ꯑꯩꯒꯤ ꯈꯨꯟꯅꯨꯗꯨꯅꯤꯅꯦ. ꯏꯄꯥ ꯄꯥꯈꯠꯅ ꯆꯪꯁꯤꯟꯗꯨꯅ ꯈꯥꯕꯅ ꯈꯨꯟꯅꯨꯗꯨꯕꯨ ꯂꯧꯈꯠꯂꯤ. ꯃꯁꯥ ꯑꯗꯣ ꯃꯄꯣꯛ ꯀꯥꯏꯔꯝꯗ꯭ꯔꯤ. ꯃꯇꯨꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯣꯏꯅ ꯀꯦꯜꯂꯝꯂꯦ. ꯑꯉꯛꯄ ꯈꯨꯟꯅꯨꯅꯤꯅꯦ ꯃꯁꯦ. ꯒꯥꯔꯤꯅ ꯇꯛꯄꯗꯨ ꯎꯍꯧꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ. ꯃꯈꯥ ꯇꯥꯔꯛꯏ. ꯁꯤꯡꯅ ꯃꯄꯣꯠ ꯐꯥꯔꯕ ꯇꯥꯇꯥ ꯒꯥꯔꯤ ꯑꯃꯅ ꯃꯊꯛꯇ ꯀꯥꯗꯨꯅ ꯆꯠꯈꯤꯕꯅꯤ. ꯃꯃꯥꯡ ꯆꯀꯥꯗ ꯅꯠꯇꯦ, ꯃꯅꯤꯡꯒꯤ ꯆꯀꯥꯅꯁꯨꯅꯤ. ꯑꯣꯟꯊꯣꯛꯄꯅꯤ ꯂꯩꯆ꯭ꯔꯦꯡ, ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯨꯝꯅ ꯂꯣꯏꯌꯨ ꯇꯝꯈ꯭ꯔꯕꯣꯏ. ꯈꯥꯕꯅ ꯁꯤꯔꯕ ꯈꯨꯟꯅꯨꯗꯨꯕꯨ ꯀꯣꯜꯂꯗꯨꯅ ꯀꯞꯄꯤ. ꯂꯩꯆꯦꯡꯅ ꯃꯄꯥꯟ ꯐꯔꯛꯄꯗ ꯇꯨꯅꯕꯗ ꯃꯃꯤꯡ ꯑꯣꯈꯥꯛꯅ ꯆꯠꯈꯤ. ꯉꯥꯉꯣꯝꯒꯤ ꯑꯊꯥꯛꯄ ꯈꯨꯟꯅꯨꯅꯤ. ꯉꯥꯉꯣꯝ ꯃꯅꯤ. ꯃꯥꯒꯤ ꯃꯄꯥꯟꯗꯒꯤ ꯃꯤꯆꯠ ꯎꯔꯣꯡ ꯈꯤꯟꯈꯤ. ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯈꯤ. ꯄꯣꯠꯐꯝ ꯑꯃꯗ ꯂꯨꯄꯥ ꯈꯧꯖꯥꯎꯅꯤ ꯃꯥꯅ ꯇꯥꯟꯈꯤꯕ. ꯑꯃꯨꯛꯈꯛ ꯂꯩꯆꯦꯡ ꯃꯣꯏꯔꯥꯡꯒꯤ ꯊꯣꯡꯂꯦꯟꯒꯤ ꯈꯨꯟꯅꯨ ꯃꯩꯔꯥꯟꯕꯤꯒ ꯆꯥꯏꯅꯈꯤ. ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯤꯌꯥꯝꯅ ꯏꯊꯛ ꯏꯄꯣꯝ ꯍꯧꯅ ꯌꯦꯡꯅꯔꯕ ꯈꯨꯟꯅꯨꯕꯣꯟ ꯃꯅꯨꯡꯗꯨꯗ ꯆꯥꯏꯅꯕꯗꯨ ꯌꯦꯡꯕ ꯌꯥꯕ ꯀꯨꯝꯍꯩ ꯑꯃꯅꯤ. ꯃꯤꯌꯥꯝ ꯄꯨꯟꯕꯒꯤ ꯉꯔꯪ ꯉꯪꯅꯕꯗꯨ ꯈꯨꯗꯣꯜ ꯂꯥꯟꯅ ꯏꯄꯣꯝ ꯍꯧꯅ ꯁꯟꯗꯣꯛꯈ꯭ꯔꯤ. ꯑꯁꯨꯝꯅ ꯍꯟꯕ ꯂꯩꯇꯅ ꯆꯥꯏꯅꯔꯛꯄꯗꯨꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ. ꯊꯥꯡꯃꯩ ꯑꯆꯧꯕ 4-5 ꯊꯥꯟꯗꯨꯅ ꯃꯐꯝ ꯑꯗꯨ ꯁꯍꯔꯒꯨꯝ ꯄꯨꯡꯉꯥꯟ ꯉꯥꯜꯍꯜꯂꯤ. ꯂꯩꯆ꯭ꯔꯦꯡ ꯍꯦꯂꯥ ꯌꯥꯕ ꯈꯨꯟꯅꯨ ꯅꯠꯇꯦ. ꯃꯥꯒꯤ ꯈꯨꯠꯐꯨ ꯑꯃꯨꯛꯇ ꯃꯩꯔꯥꯟꯕꯤ ꯃꯃꯤꯠ ꯇꯟꯗꯟ ꯄꯥꯏꯗꯨꯅ ꯈꯥꯡꯉꯤ. ꯃꯩꯔꯥꯟꯕꯤꯁꯨ ꯅꯧꯅ ꯃꯤꯡꯆꯠ ꯇꯥꯡꯈꯠꯂꯛꯂꯤꯕ ꯁꯥꯅꯧꯕ ꯈꯨꯟꯅꯨꯅꯤ. ꯏ ꯈꯦꯡꯒꯠꯂꯛꯄꯒꯤ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯕ ꯃꯇꯥꯡꯗꯨꯅꯤ. ꯃꯥꯒꯤ ꯏꯟꯈꯠꯂꯛꯄꯒꯤ ꯁꯔꯨꯡ ꯑꯀꯟꯕꯗꯨꯅ ꯑꯃꯨꯛꯇꯪ ꯍꯜꯂꯛꯄꯕꯨ ꯃꯁꯤꯡ ꯀꯥꯔꯕ ꯂꯩꯆ꯭ꯔꯦꯡ ꯊꯋꯥꯟꯃꯤꯆꯥꯛ ꯄꯔꯦꯡ ꯄꯔꯦꯡ ꯎꯕꯒꯨꯝ ꯇꯧꯏ. ꯑꯃꯃꯝꯒꯤ ꯃꯤꯠ ꯊꯛꯀꯠꯂꯕ ꯈꯨꯠꯐꯨꯗ ꯌꯦꯡꯂꯤꯕ ꯚꯥꯕꯣꯛꯁꯤꯡꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯟꯅ ꯑꯆꯤꯠ ꯑꯋꯥꯟ ꯊꯥꯗ ꯎꯅꯥ ꯑꯀꯪꯕ ꯆꯥꯏꯊꯔꯛꯄꯗꯨ ꯃꯉꯥꯏ꯫ ꯑꯁꯨꯝꯅ ꯆꯥꯏꯅꯔꯛꯄꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯁꯥꯅꯧꯕ ꯅꯍꯥ ꯃꯩꯔꯥꯟꯕꯤꯅ ꯂꯩꯆꯦꯡꯕꯨ ꯌꯥꯝꯅ ꯋꯥꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ. ꯂꯩꯆꯦꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯁꯦꯜ ꯗꯣꯔꯥ ꯇꯨꯅ ꯃꯥꯡꯍꯟꯈꯤꯕꯅꯤ. ꯏꯀꯥꯏꯈꯤꯕꯅ ꯃꯃꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯕ ꯉꯥꯉꯣꯝ ꯃꯅꯤꯅ ꯃꯈꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯂꯩꯆꯦꯡꯕꯨ ꯈꯨꯗꯛꯇ ꯄꯣꯅꯨꯡꯗꯒꯤ ꯁꯠꯂꯒ ꯃꯉꯛ ꯎꯔꯨ ꯂꯩꯊꯠꯂꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯔꯛꯈꯤ. ꯇꯝꯊꯤꯔꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯃꯄꯨꯗꯨꯒꯤ ꯈꯨꯠꯇꯒꯤ ꯑꯁꯤꯕꯒꯨꯝ ꯂꯪꯊꯣꯔꯛꯈꯤꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯈꯨꯟꯅꯨꯗꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯅ ꯈꯥꯕꯒꯤ ꯇꯝꯄꯥꯛꯇ ꯇꯥꯔꯛꯈꯤ. ꯃꯅꯤꯗꯤ ꯄꯨꯝꯅꯃꯛꯇꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯐꯤ ꯀꯜꯂꯝꯂꯒ ꯆꯠꯈꯤ. ꯈꯥꯕꯅ ꯇꯣꯜꯂꯕ ꯖꯤꯕꯗꯨꯕꯨ ꯀꯣꯜꯂꯒ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯦꯟꯈꯤ. ꯃꯥꯕꯨ ꯃꯀꯣꯛꯇ ꯑꯏꯪꯕ ꯏꯁꯤꯡ ꯊꯥꯕꯤꯗꯨꯅ ꯂꯥꯏꯀꯠꯅꯈꯤ. ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯖꯤꯕꯗꯨ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ. ꯃꯃꯤꯠ ꯇꯔꯨ ꯇꯔꯨ ꯄꯥꯡꯂꯗꯨꯅ ꯀꯣꯏꯅ ꯀꯣꯏꯅ ꯌꯦꯡꯕ ꯍꯧꯔꯛꯏ. ꯈꯥꯕꯅ ꯃꯥꯕꯨ ꯃꯌꯨꯝꯗ ꯄꯨꯔꯗꯨꯅ ꯂꯨꯅ ꯆꯥꯅ ꯌꯣꯛꯄ ꯍꯧꯔꯛꯏ. ꯃꯁꯥ ꯃꯎ ꯐꯔꯕ ꯈꯨꯟꯅꯨꯗꯨ ꯊꯨꯅꯃꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯂꯦ. ꯈꯥꯕꯅ ꯅꯣꯡꯃ ꯉꯥꯉꯣꯝ ꯃꯅꯤꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯈꯨꯟꯅꯨꯗꯨꯕꯨ ꯂꯧꯅꯕ ꯍꯥꯏꯔꯨꯏ. ꯑꯗꯨꯕꯨ ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏꯕ ꯃꯅꯤꯅ ꯃꯥꯒꯤ ꯃꯤꯡꯆꯠ ꯊꯤꯍꯜꯂꯝꯕ ꯈꯨꯟꯅꯨꯗꯨ ꯃꯥꯅ ꯅꯨꯃꯤꯠꯇꯨꯗ ꯍꯥꯠꯈ꯭ꯔꯕꯅꯤ. ꯃꯍꯥꯛ ꯍꯤꯡꯂꯤ ꯍꯥꯏꯕ ꯈꯪꯗꯦ. ꯃꯥꯒ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯟꯅꯨ ꯂꯣꯏꯕꯒꯤ ꯁꯤꯟꯐꯝ ꯑꯃꯨꯛꯇ ꯄꯥꯏꯔꯛꯇ꯭ꯔꯤꯕ ꯈꯥꯕꯅ ꯂꯩꯆꯦꯡꯕꯨ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯆꯥꯅ ꯌꯣꯛꯂꯛꯈꯤ꯫ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯈꯥꯕꯅ ꯈꯨꯟꯅꯨ ꯑꯃꯣꯝ ꯁꯅꯥꯊꯣꯏꯕꯤꯕꯨ ꯌꯨꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯌꯨꯝꯕꯥꯟ ꯂꯝꯕꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕꯤꯈꯤ꯫ ꯂꯩꯆꯦꯡ ꯃꯇꯩ ꯃꯅꯥꯎꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯃꯔꯥꯡ ꯀꯥꯏꯔꯛꯈꯤ꯫ ꯂꯩꯆꯦꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯃꯤꯅ ꯈꯥꯕꯒꯤ ꯌꯨꯝꯗ ꯂꯩꯔꯤ. ꯆꯥꯒꯣꯛ ꯈꯨꯗꯤꯡꯒꯤ ꯕꯣꯏꯅꯥ ꯊꯝꯂꯝꯕꯁꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯔꯛꯏ꯫ ꯇꯁꯦꯡꯕꯁꯨ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯈꯨꯟꯅꯨꯒꯤ ꯆꯥꯗꯥ ꯅꯧꯗꯥꯁꯤ ꯇꯨꯅꯕꯒꯤꯗꯃꯛꯇ ꯑꯈꯟꯅꯅ ꯊꯤꯔꯛꯏ. ꯃꯃꯜ ꯌꯥꯝꯅ ꯄꯤꯗꯨꯅ ꯂꯩꯅꯕ ꯆꯠꯅꯩ꯫
aduga makoibu afawa khunu amamam oinanaba semba sabasi maitai lebagi chanabi oiduna laki makoibu athagba khunu haina su khangnai makoidi pon manungdagi hendok khande kanaga su sokna samna hande makoigi jinja akhanana pijai ithai leitangi mawon mathakta leheli aduna masa mau khingi masa tena kakthali aduna paiba ngamde makoigi masasu masing karaba matong na yomi jagat jagat lawi aduna ni laichengbu mangak laithatlaga huntorakpada siba ngamkidaba tata gari gi chakana takhaibada pokhaiba ngamkidaba onthokpani ngasidi leichengi punsi chingjel loikraba khabagi imung mi ama sirabagum ya kapna launarei makoi pumba numitumadi karimata sa thakna kidre leichengi damak awaba phungdokliboi khabana leichengbu kom ama chauna tawraga phungki taibeng pan thadawduna chaikraba leichengi di amaromda phare lehauri basana thobigi damak amuk khali mahak marum koli makhogi makolda leichenga makoi anigi nungsiraba marum ani mahak na ngairi magi leicheng halakpa miyoibagum arang khorama pukliba jibanina nungsiraba marum ani dubu magi leichengda sinaramnaga mana amuk masinjak tarunaba halakadra halakte karam tawruni mahak makoi anigi nungsiraba marum anidu matha nungdagi khak thadokkhidre chakhidre thakhidre makon nungdagi kubai ama phawba hendokkhide sanathoi siba tare haiduna khabana ningsinglakba matamda phau cheng hawai chengwai khara thabi makonda chafu macha amada ising kharajo haplaga malakta thammi khunu chingi nungsiraba machat ama leijai miyoi bagumna yumban minabada laba amom phong chap manana thabak nomi makhoi ani yamna sanajai khak thadokna de mahum masaigon saminai marung koklaga chu silon chinjin pali naina kokminai macha olaga chu chauna na yukminai ngasi leichenga kainaraba sanathoi ase leicheng halakti makai makol dagi khak thokidre leicheng halaklaga oinagani khandana warauna ngairiboi mahak numit kharani gi tung khunu macha olamle makonda chi khomba makhol tarakle sanathoi bidu mapan thorokna koina parakle leicheng bu thirare maikai khuding koina yeng lubutungda leicheng makhoi ani hek tuminna mafamsing yunggi yangda ugi upaida kaithelgi phairada mafam kuding koina paidna thiruri mafam kaida su leicheng bu uraktrabada ningba kaina macha singi leifam makonda hanjilakle nungsiraba macha singbu mansinjak inbirare chari makai okpa naidaba macha aniduna chi khongladuna ilakho hairi mamanam tung kaya sangna saktaroraga pujarakpa cheng hawai phau makhoi anina mitna kupra kut yosinki masa anidu khabluduna oktri haiduna mamada tanari lava amom ani changduna yokpada phau wanariba macha anidu amomdu mathanda chaunaba arepa leitana nomna yolakli ngasidi laibak chawbi sanathaibidu lukha jumbanga pangkhak oire tha khra khawkre khunu macha sing chawladana mapan ipan tholakle sanathobina makhoibu paiba tambiri jang amadagi jang amada usa amada maromdom manjak khonjabasu tambire khunu mapi macha singna nomagi sare kanglong pharakpa ubada kayada halaujaraba leicheng kainabagi awa misak pacha anigi matawna nongbugi mayeng takibagum urakle adubu awa abona amuk pal oina thatlare ke suram thunglare masamo manao makoyo marango pring khunu tunabada iktik oirabunu pani hingsabagi sabani mahangna leichengi khugul lirakliba kuirabani khabana pukiduna jumban hali harakpadagi kuirabagi mamangga laktuna kolok kadaw machadogi boina thamlambani paiba ngamlabanina pukragane bundu ke suramna yamna lumna makoi marang nanduna harakpani khaba pakna khumang ngamde magi layengda khanglauda kariguma posak amana panbagum matin jothanaba kanna honai khabagi haningdaba matawdu ubada ke suramna sauna hari karinone khaba tumina leidubo bondu khabana matin jotharaduna hari yarabadi khunu macha singji pubi khraganu sanathobigi mataw ai yengba ngamloi senthomdu handokjarage khabagi pakhumduna ke suramgi aroiba pangkhai yaukhra male
ꯔꯥꯕꯣꯟꯒꯨꯝꯂꯕ ꯀꯣꯏꯖꯥꯎ ꯑꯅꯤꯗꯨ ꯈꯨꯕꯤꯒ ꯈꯨꯗꯣꯝꯕꯤꯒꯅ ꯍꯨꯠ ꯍꯨꯠ ꯂꯩꯈꯠꯂꯒ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯕ ꯃꯈꯩ ꯍꯥꯏꯔꯛꯏ꯫ ꯁꯦꯟ ꯍꯟꯗꯣꯛꯄꯁꯨ ꯌꯥꯔꯣꯏ, ꯈꯨꯅꯨ ꯄꯤꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯕꯣꯟꯙꯨ, ꯁꯅꯥꯊꯣꯏꯕꯤꯅ ꯀꯅꯥꯕꯨ ꯌꯦꯡꯂꯒ ꯍꯤꯡꯍꯧꯒꯅꯤ? ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯌꯨꯝꯕꯥꯟꯃꯤꯟꯅꯅꯕ ꯂꯥꯕ ꯑꯃ ꯄꯤꯔꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯎꯞꯇꯨꯅ ꯊꯝꯂꯤꯕ ꯈꯨꯅꯨ ꯃꯆꯥ ꯑꯅꯤꯗꯨ ꯀꯦꯁꯨꯔꯥꯝꯅ ꯃꯁꯥ ꯁꯥꯒꯟ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯒ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯄꯥꯏ ꯂꯩꯖꯗꯕꯤ ꯁꯅꯥꯊꯣꯏꯕꯤꯅ ꯇꯉꯛ ꯇꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯃꯨꯛ ꯀꯣꯏꯅ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯃꯆꯥ ꯑꯅꯤꯒꯤ ꯂꯝ ꯊꯠꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯅꯤ? ꯀꯦꯁꯨꯔꯥꯝ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯈꯤ꯫ ꯁꯅꯥꯊꯣꯏꯕꯤꯗꯨ ꯄꯥꯏꯕ ꯃꯈꯩ ꯄꯥꯏꯔꯨꯔꯒ ꯅꯤꯡꯕ ꯀꯥꯏꯅ ꯍꯜꯂꯛꯂꯦ꯫ ꯃꯄꯤ ꯃꯆꯥ ꯇꯣꯡꯃꯤꯟꯅꯔꯝꯕ ꯎꯐꯩꯗꯨꯗ ꯇꯣꯡꯂꯔꯦ꯫ ꯃꯉꯛ ꯊꯥꯡꯀꯠ ꯊꯥꯡꯀꯠꯇꯨꯅ ꯌꯦꯡꯕ ꯃꯈꯩ ꯌꯦꯡꯂꯝꯂꯒ ꯀꯩꯊꯦꯜ ꯇꯝꯅ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯂꯨꯔꯒ ꯈꯥꯕꯅ ꯊꯃꯣꯏ ꯀꯥꯏꯔꯤ꯫ ꯀꯨꯏꯅ ꯀꯟꯈꯩ ꯈꯜꯂꯨꯔꯒ ꯈꯥꯕꯅ ꯁꯣꯜꯂꯛꯏ꯫ ꯃꯁꯤ ꯂꯩꯔꯤ ꯃꯈꯩꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯥꯟꯇꯤ ꯐꯪꯂꯔꯣꯏ꯫ ꯀꯅꯥꯗꯅꯣ ꯄꯤꯊꯣꯛꯈꯤꯕ ꯇꯥꯏ ꯌꯥꯝꯅ ꯊꯨꯅ꯫ ꯃꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤꯒꯤ ꯏꯔꯥ ꯏꯍꯧꯔꯛꯏ꯫ ꯃꯈꯥ ꯇꯥꯔꯛꯏ꯫ ꯉꯁꯤꯗꯒꯤ ꯁꯅꯥꯊꯣꯏꯕꯤ, ꯅꯪꯒꯤ ꯄꯣꯟꯁꯦ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯂꯕꯅꯤ꯫ ꯅꯪꯅ ꯆꯠꯀꯗꯕ ꯀꯩꯗꯅꯣ ꯆꯠꯈ꯭ꯔꯣ ꯅꯅꯤꯡꯇꯝꯅ꯫ ꯁꯅꯥꯊꯣꯏꯕꯤꯒꯤꯁꯨ ꯋꯥꯔꯤ ꯑꯃ ꯂꯩ꯫ ꯃꯍꯥꯛ ꯑꯆꯝꯕ ꯈꯨꯅꯨ ꯅꯠꯇꯦ꯫ ꯃꯄꯥ ꯃꯄꯨ ꯀꯩꯔꯥꯛ ꯊꯥꯔꯛꯄ ꯃꯆꯥꯅꯤ꯫ ꯃꯥꯒꯤ ꯃꯄꯥꯗꯨ ꯃꯩꯇꯩ ꯂꯩꯕꯥꯛꯅ ꯁꯛꯈꯪꯅꯈꯤꯕ ꯇꯨꯅꯥ ꯈꯨꯅꯨ ꯄꯨꯔꯦꯝꯕꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯐꯪꯈꯤꯕ ꯃꯆꯥꯅꯤ꯫ ꯃꯄꯥꯡ ꯖꯨꯔꯥꯗꯒꯤ ꯂꯥꯕꯗꯨꯅ ꯑꯊꯥꯛ ꯈꯨꯅꯨ ꯑꯣꯟꯈ꯭ꯔꯒ ꯂꯥꯏꯕꯛ ꯆꯥꯎꯕꯤꯗꯨꯅ ꯅꯥꯏꯇꯣꯝ ꯁꯦꯠꯅ ꯈꯥꯏꯅꯍꯧꯕꯅꯤ꯫ ꯆꯤꯡꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯗ ꯂꯥꯟꯖꯦꯜꯂꯛꯄ ꯄꯥꯎꯗꯤꯉꯥꯡ ꯄꯥꯎꯅ ꯃꯇꯝ ꯈꯔ ꯃꯣꯏꯔꯥꯡꯗ ꯁꯩꯗꯥꯡꯂꯤꯉꯩ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯆꯟꯗꯣꯅ ꯃꯉꯣꯟꯗ ꯈꯨꯗꯣꯜ ꯇꯝꯂꯝꯕꯅꯤ꯫ ꯆꯥꯒꯦꯔꯥ ꯌꯣꯛꯀꯦꯔꯥ ꯑꯄꯥꯝꯕ ꯇꯧꯔꯣ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯈꯨꯅꯨ ꯑꯃꯣꯝꯗꯨꯒꯤ ꯊꯣꯠꯆ ꯅꯧꯖꯕ ꯅꯨꯡꯁꯤꯕ ꯃꯇꯧꯗꯨꯅ ꯄꯟꯗꯤꯉꯥꯡ ꯄꯥꯎꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯌꯣꯛꯄꯤꯔꯛꯈꯤ꯫ ꯃꯃꯤꯡꯅ ꯁꯅꯥꯊꯣꯏꯕꯤ, ꯃꯄꯥꯡ ꯈꯝꯕ ꯑꯃꯇꯪ ꯊꯤꯔꯛꯈꯤ꯫ ꯉꯁꯤꯗꯤ ꯄꯟꯗꯤꯉꯥꯡ ꯄꯥꯎ ꯃꯥꯒꯤ ꯈꯨꯜꯗ ꯍꯜꯂꯛꯂꯦ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯨ ꯅꯦꯝꯊꯈ꯭ꯔꯦ꯫ ꯇꯟꯖꯥ ꯆꯥꯅ ꯈꯥꯕꯅ ꯃꯇꯥꯎꯕꯨ ꯎꯍꯟꯈꯤ꯫ ꯀꯥꯏꯅꯔꯝꯗꯥꯏ ꯃꯤꯀꯨꯞꯇꯨꯗ ꯄꯟꯗꯤꯉꯥꯡ ꯄꯥꯎꯅ ꯅꯨꯡꯁꯤꯅ ꯁꯅꯥꯊꯣꯏꯕꯤꯕꯨ ꯈꯨꯗꯣꯜ ꯇꯝꯂꯝꯃꯤ ꯃꯇꯥꯎꯒꯤ ꯃꯐꯝꯗ꯫ ꯅꯨꯡꯁꯤꯔꯕꯤ ꯁꯅꯥꯊꯣꯏꯕꯤ, ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯃꯛꯇ꯭ꯔꯕ ꯈꯨꯗꯣꯜꯅꯤ꯫ ꯊꯥ ꯈꯔꯒ ꯑꯃꯨꯛ ꯍꯧꯈꯤ꯫ ꯃꯤꯑꯣꯏꯕ ꯊꯧ ꯆꯤꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯧ ꯄꯥꯡꯅ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯋꯥꯈꯜ ꯁꯥꯡꯊꯔꯨꯕ ꯉꯝꯗꯦ꯫ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯁꯨ ꯇꯨꯡꯗꯨꯅ ꯂꯩꯍꯧꯗꯦ꯫ ꯑꯋꯥ ꯅꯨꯡꯉꯥꯏꯗꯤ ꯇꯥꯏꯕꯪꯒꯤ ꯂꯤꯆꯠꯅꯤ꯫ ꯃꯇꯝꯒꯤ ꯌꯥꯑꯣꯟꯗ ꯃꯈꯣꯏꯁꯨ ꯆꯠꯈꯤꯅꯤ ꯑꯗꯨꯃꯛ꯫ ꯈꯨꯅꯨꯒꯤꯁꯨ ꯈꯨꯅꯨꯒꯤ, ꯃꯤꯒꯤꯁꯨ ꯃꯤꯒꯤ꯫ ꯊꯥ ꯑꯃ ꯍꯦꯟꯅ ꯃꯆꯥ ꯑꯇꯣꯝꯕ ꯅꯥꯕꯗꯒꯤ ꯈꯥꯕꯒꯤ ꯏꯃꯨꯡ ꯌꯨꯝ ꯁꯣ ꯂꯣꯜꯂꯝꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯨꯏ꯫ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕ ꯃꯇꯝꯗꯨꯗ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯇꯟꯅꯃꯛ ꯁꯣ ꯂꯣꯜꯂꯝꯂꯒ ꯆꯠꯈꯤ꯫ ꯃꯆꯥ ꯑꯇꯣꯝꯕꯗꯨ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯥꯏꯅꯥ ꯑꯃꯅ ꯅꯥꯔꯝꯕꯗꯒꯤ ꯀꯣꯃꯥꯗ ꯂꯩꯈꯤꯗꯨꯅ ꯄꯨꯈꯠꯂꯨꯕꯅꯤ꯫ ꯑꯔꯨꯕ ꯂꯥꯏꯅꯥ ꯑꯣꯏꯔꯝꯗꯨꯅ ꯄꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯈꯤꯗꯦ ꯈꯥꯕ ꯃꯇꯩ ꯃꯅꯥꯎ꯫ ꯏꯃꯨꯡꯗꯨ ꯀꯥꯡꯈꯣꯡ ꯆꯥꯏꯕꯒ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯇꯝ ꯈꯨꯗꯤꯡ ꯁꯣ ꯂꯣꯟꯗꯨꯅꯇ ꯃꯔꯩꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯄꯤꯁꯛ ꯑꯅꯤꯇꯅꯤ꯫ ꯑꯇꯣꯝꯕꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈ꯭ꯔꯕꯗ ꯀꯅꯥꯅ ꯌꯨꯝꯗ ꯂꯩꯍꯧꯒꯅꯤ? ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯅꯥꯕ ꯃꯆꯥꯅ ꯐꯔꯛꯇꯨꯅ ꯃꯈꯣꯏ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯆꯈꯥꯏꯔꯝꯕ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯃꯣꯠ ꯑꯀꯥꯏ ꯁꯤꯠ ꯁꯦꯡꯗꯣꯛꯂꯤ ꯈꯥꯕꯒꯤ ꯅꯨꯄꯤ ꯂꯩꯃꯅ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯤꯉꯩ ꯂꯩꯃꯒꯤ ꯅꯥꯀꯣꯡꯗ ꯅꯨꯡꯁꯤꯔꯕ ꯂꯩꯆꯦꯡꯒꯤ ꯅꯨꯄꯥ ꯊꯣꯛꯂꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯦ꯫ ꯑꯍꯥꯟꯕꯗ ꯏꯉꯛ ꯉꯛꯏ ꯂꯩꯃ꯫ ꯀꯔꯤꯅꯣ ꯇꯝꯅꯔꯤꯕ꯭ꯔꯥ ꯈꯜꯂꯛꯏ꯫ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯑꯃꯨꯛ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜꯗꯨ꯫ ꯃꯥꯅꯤ, ꯃꯗꯨ ꯂꯩꯆꯦꯡꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯃꯊꯣꯡꯗ ꯆꯤꯡꯖꯥꯎꯒꯨꯝ ꯉꯥꯛꯂꯒ ꯃꯥꯒꯤ ꯁꯅꯥꯊꯣꯏꯕꯤ ꯑꯃꯁꯨꯡ ꯃꯆꯥꯁꯤꯡꯕꯨ ꯉꯥꯛ ꯁꯦꯜꯂꯒ ꯈꯣꯡꯈꯤꯕ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯕ ꯈꯣꯟꯖꯦꯜꯗꯨꯅꯤ꯫ ꯑꯣ ꯅꯨꯡꯁꯤꯗ, ꯀꯌꯥꯗ ꯀꯨꯏꯔꯕ ꯈꯣꯟꯖꯦꯜꯁꯤ ꯇꯥꯈꯤꯗꯕ꯫ ꯂꯩꯃ ꯁꯨꯝꯆꯤꯠ ꯄꯥꯏꯔꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯣꯏ ꯄꯥꯕ, ꯃꯣꯏ ꯄꯥꯕ, ꯂꯩꯆꯦꯡ ꯍꯜꯂꯛꯂꯦ, ꯑꯩꯈꯣꯏꯒꯤ ꯂꯩꯆꯦꯡ ꯍꯜꯂꯛꯂꯦ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯔꯝꯕ ꯈꯥꯕ ꯇꯟꯅꯃꯛ ꯃꯐꯤ ꯇꯍꯣꯡ ꯍꯣꯡꯗꯣꯛꯂꯒ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯂꯛꯏ, ꯀꯔꯤ, ꯂꯩꯆꯦꯡꯕꯨ ꯍꯜꯂꯛꯂꯦ ꯍꯥꯏꯕ? ꯍꯣꯏ, ꯂꯩꯆꯦꯡ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤ ꯋꯥꯁꯤꯕꯣ? ꯁꯤꯈ꯭ꯔꯗꯨꯕꯣ? ꯑꯩꯅ ꯂꯩꯅꯨꯡꯗ ꯐꯨꯝꯈ꯭ꯔꯗꯨꯕꯣ? ꯊꯥꯖꯕꯤꯗ꯭ꯔꯒ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯂꯥꯎ ꯈꯣꯟꯖꯦꯜꯁꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯍꯥ ꯇꯍꯥ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯏꯃꯨꯡꯒꯤ ꯀꯥꯆꯤꯟꯗ ꯎꯄꯨ ꯑꯃ ꯊꯝꯂꯒ ꯁꯥꯔꯤꯕ ꯈꯨꯅꯨ ꯃꯀꯣꯟꯗꯨꯗꯒꯤ ꯅꯨꯡꯁꯤꯔꯕ ꯂꯩꯆꯦꯡꯒꯤ ꯃꯈꯣꯟꯗꯨ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯇꯁꯦꯡ ꯇꯁꯦꯡꯅ ꯇꯥꯕ ꯐꯪꯂꯛꯂꯦ꯫
ꯊꯥꯖꯗꯗꯨꯅ ꯈꯥꯕꯅ ꯇꯣꯔꯆ ꯄꯥꯏꯔꯗꯨꯅ ꯈꯨꯅꯨꯒꯤ ꯃꯀꯣꯟꯗꯨꯒꯤ ꯃꯊꯛꯀꯤ ꯎꯄꯥꯛ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯂꯩꯆꯦꯡꯗꯨ ꯂꯩꯔꯝꯂꯦ ꯃꯀꯣꯟꯗꯨꯗ ꯃꯈꯧ ꯄꯣꯡꯅ ꯄꯣꯡꯅ ꯈꯣꯡꯂꯗꯨꯅ꯫ ꯁꯅꯥꯊꯣꯏꯕꯤꯅ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯀꯨꯜꯂꯤ꯫ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯃꯁꯤꯕꯨ ꯂꯩꯃ? ꯈꯥꯕ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯊꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯔꯥꯎꯔꯕ ꯈꯥꯕ ꯃꯇꯩ ꯃꯅꯥꯎꯅ ꯈꯨꯅꯨꯒꯤ ꯃꯊꯣꯡ ꯂꯣꯟꯁꯤꯟꯕ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯃꯥꯡꯒꯤ ꯇꯣꯝꯄꯣꯛ ꯇꯥꯍꯥ ꯇꯥꯍꯥ ꯂꯥꯛꯏ꯫ ꯈꯥꯕꯕꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯈꯥꯕ, ꯏꯕꯥꯏ ꯀꯔꯤ ꯂꯩꯔꯦ ꯇꯥꯍꯥ ꯇꯥꯍꯥ ꯑꯌꯨꯛꯁꯤꯗ? ꯏꯕꯥꯏ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯃꯨꯛ ꯑꯅꯤꯔꯛ ꯁꯨꯔꯦ ꯏꯕꯥꯏꯅ ꯂꯥꯛꯂꯤꯕꯁꯤ꯫ ꯌꯨꯝ ꯑꯁꯤ ꯁꯣꯔꯗ ꯂꯣꯟꯗꯨꯅ ꯃꯔꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯅꯥꯏ ꯍꯥꯏꯕꯕꯨ ꯐꯔꯕ꯭ꯔꯥ ꯀꯝꯗꯧꯔꯤ?" "ꯑꯍꯣꯏ ꯏꯕꯥꯏ, ꯉꯔꯥꯡꯇꯃꯛ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯀꯨꯝꯂꯛꯂꯤ꯫ ꯑꯉꯥꯡꯗꯤ ꯐꯔꯛꯂꯕ ꯅꯠꯇ꯭ꯔꯥꯅꯦ?" "ꯑꯍꯣꯏ ꯏꯕꯥꯏ ꯐꯔꯛꯂꯦ." "ꯐꯔꯦ ꯐꯔꯦ꯫ ꯁꯨꯝꯗꯧꯕꯅꯤ ꯏꯕꯥꯏꯅ ꯅꯪꯒꯤꯗ ꯂꯥꯛꯄꯗꯤ ꯑꯩꯒꯤ ꯈꯨꯅꯨ ꯂꯥꯕꯗꯨ ꯌꯨꯝꯗ ꯍꯜꯂꯛꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯑꯁꯣꯝꯗ ꯑꯃꯣꯝꯗꯨꯗꯤ ꯃꯔꯨꯝꯁꯨ ꯀꯣꯜꯂꯤ꯫ ꯃꯥꯅ ꯍꯜꯂꯛꯇ꯭ꯔꯕꯅꯤꯅ ꯃꯄꯤꯗꯨꯃꯗꯤ ꯃꯔꯨꯝꯁꯤꯡꯗꯨ ꯑꯗꯨꯝ ꯀꯣꯟꯗꯨꯅ ꯂꯩꯔꯦ꯫ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯦ꯫ ꯅꯪꯒꯤ ꯍꯤꯡꯒꯣꯜꯁꯤꯗ ꯍꯦꯛ ꯍꯦꯛ ꯄꯥꯏꯁꯤꯟꯈꯤꯕ ꯎꯏ꯫ ꯑꯃꯨꯛ ꯑꯅꯤꯔꯛꯀꯤ ꯋꯥ ꯅꯠꯇ꯭ꯔꯦ, ꯌꯥꯝꯂꯦ꯫ ꯑꯔꯦꯞꯄ ꯑꯃꯇꯪ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ ꯂꯩꯖ꯭ꯔꯦꯡ, ꯅꯪꯒꯤ ꯁꯥꯌꯣꯟꯅꯤ ꯈꯜꯂꯨꯕ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯝꯗ꯭ꯔꯕ꯫ ꯇꯥꯌꯣꯟꯅꯍꯜꯂꯤꯗꯀꯣ ꯁꯅꯥꯊꯣꯏꯕꯤ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ꯫ ꯉꯥꯏꯍꯥꯛ ꯈꯥꯕꯗ ꯋꯥꯈꯜꯗ ꯎꯪꯗꯨꯅ ꯂꯩꯔꯨꯔꯦ꯫ ꯂꯣꯠꯇꯨꯅ ꯊꯝꯂꯨꯕ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝꯅꯤꯅ ꯄꯨꯛꯆꯦꯟ ꯇꯤꯡꯊꯣꯛꯅ ꯇꯣꯝꯄꯣꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯌꯦꯡꯁꯤ ꯏꯕꯥꯏ, ꯂꯦꯡꯁꯟꯁꯤ." ꯃꯈꯣꯏ ꯑꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯇꯣꯔꯆ ꯄꯥꯏꯗꯨꯅ ꯈꯨꯅꯨꯒꯤ ꯃꯀꯣꯟꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯃꯇꯝꯗꯨꯃꯛꯇꯤ ꯈꯨꯅꯨꯒꯤ ꯃꯊꯣꯡꯒꯤ ꯅꯨꯄꯥꯛ ꯍꯥꯡꯗꯣꯛꯇ꯭ꯔꯤꯕ ꯃꯇꯝꯅꯤ꯫ ꯃꯀꯣꯜꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯎꯄꯥꯛ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯃꯤꯟꯅꯩ꯫ ꯈꯨꯅꯨ ꯂꯥꯕ ꯑꯃꯣꯝ ꯑꯅꯤꯃꯛ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯅ ꯀꯨꯟꯃꯤꯟꯅꯔꯝꯃꯤ꯫ ꯁꯅꯥꯊꯣꯏꯕꯤꯅ ꯂꯥꯕꯗꯨꯒꯤ ꯃꯆꯤ ꯃꯔꯨꯝ ꯊꯨꯞꯅ ꯇꯥꯁꯤꯟꯗꯨꯅ ꯀꯨꯜꯂꯤ꯫ ꯂꯥꯕꯗꯨꯅ ꯑꯔꯥꯛꯄ ꯈꯨꯗꯤꯡ ꯁꯥꯊꯦꯡꯅꯔꯒꯦ ꯃꯇꯥꯒꯨꯝ ꯃꯀꯣꯛ ꯊꯥꯡꯒꯠꯇꯨꯅ ꯃꯇꯨ ꯁꯣꯜꯂꯕꯤ ꯁꯅꯥꯊꯣꯏꯕꯤꯕꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯃꯇꯧꯗꯨꯅꯤ꯫ ꯃꯗꯨꯕꯨ ꯎꯔꯨꯕꯗ ꯈꯥꯕꯗ ꯋꯥꯕꯅ ꯅꯨꯡꯁꯥ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯗꯣꯔꯛꯏ꯫ ꯇꯣꯝꯄꯣꯛꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨꯅꯤꯁꯦ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕ꯫ ꯑꯁꯣꯝꯗꯅ ꯑꯃꯣꯝꯗꯨꯅ ꯁꯤꯒꯗꯕ ꯃꯈꯩ ꯃꯥꯕꯨ ꯉꯥꯏꯔꯤ, ꯑꯗꯨꯒ ꯃꯥꯅ ꯃꯐꯝꯁꯤꯗ ꯅꯤꯡꯉꯥꯏꯗꯅ ꯍꯦꯔꯣꯒ ꯁꯥꯔꯗꯅ." ꯋꯥꯗꯨ ꯂꯣꯏꯔꯝ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯈꯨꯠꯆꯥꯎꯗꯨꯅ ꯈꯨꯅꯨ ꯂꯥꯕꯗꯨ ꯀꯤꯠ ꯅꯝꯗꯨꯅ ꯐꯥꯈꯤ꯫ ꯁꯥꯎꯔꯕ ꯇꯣꯝꯄꯣꯛꯀꯤ ꯈꯨꯕꯥꯛꯅꯨꯡꯗꯒꯤ ꯁꯔꯤꯠ ꯁꯔꯥꯠ ꯍꯩꯔꯕ ꯈꯨꯅꯨ ꯂꯥꯕꯗꯨ ꯄꯥꯛ ꯉꯥꯛꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯁꯥ ꯐꯗꯠ ꯐꯗꯠ ꯀꯟꯗꯨꯅ ꯃꯀꯣꯟꯗꯒꯤ ꯆꯤꯡꯊꯣꯔꯛꯂꯦ꯫ ꯇꯣꯝꯄꯣꯛꯀꯤ ꯀꯜꯂꯕ ꯃꯈꯨꯠ ꯑꯅꯤꯅ ꯈꯨꯅꯨ ꯂꯥꯕꯒꯤ ꯁꯔꯨꯡ ꯑꯅꯤꯗꯨ ꯇꯦꯛꯈ꯭ꯔꯒꯁꯨ ꯃꯇꯥꯒꯨꯝ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯁꯅꯥꯊꯣꯏꯕꯤꯗꯨ ꯉꯛ ꯉꯛꯅ ꯃꯉꯛ ꯊꯥꯡꯀꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯈꯨꯅꯨ ꯂꯥꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯈꯥꯕꯒꯤ ꯃꯤꯃꯥꯡꯗ ꯎꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯀꯊꯤ ꯆꯥꯎꯕ ꯇꯣꯝꯄꯣꯛꯅ ꯂꯣꯏꯅꯕꯤꯔꯝꯒꯗꯒꯦ ꯍꯥꯏꯕꯁꯨ ꯈꯪꯈꯤꯗꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯁꯅꯥꯊꯣꯏꯕꯤꯕꯨ ꯆꯠꯈ꯭ꯔꯒꯁꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯣꯡ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯈꯥꯕꯅ ꯑꯃꯨꯛ ꯍꯥꯡꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯊꯤꯔꯕꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯔꯣꯏ ꯍꯥꯏꯅꯁꯨ ꯈꯟꯈꯤ꯫ ꯃꯄꯥꯡ ꯁꯦꯠꯅ ꯈꯥꯏꯅꯍꯧꯔꯕꯤ ꯇꯥꯏꯕꯪ ꯖꯤꯕ ꯀꯌꯥꯂꯛꯇ ꯇꯤꯟꯈ꯭ꯔꯒꯁꯅꯨ ꯍꯥꯏꯅ ꯃꯥꯕꯨ ꯊꯥꯗꯣꯛꯈꯤꯕ ꯄꯥꯝꯂꯦ꯫ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯈꯥꯕꯅ ꯅꯣꯡꯃ ꯈꯨꯅꯨ ꯂꯩꯇ꯭ꯔꯕ ꯕꯣꯟ ꯑꯗꯨ ꯂꯪꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯡꯇꯣꯛꯂꯨꯏ꯫ ꯑꯣꯟꯊꯣꯛꯄ ꯃꯇꯧꯅꯤ꯫ ꯁꯅꯥꯊꯣꯏꯕꯤ ꯁꯤꯔꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯥꯅ ꯁꯅꯥꯊꯣꯏꯕꯤꯕꯨ ꯂꯧꯈꯠꯂꯨꯕꯗ ꯅꯨꯡꯁꯤꯔꯕ ꯃꯔꯨꯝ ꯑꯅꯤꯁꯨ ꯀꯣꯜꯂꯝꯃꯤ꯫ "ꯑꯣ ꯁꯅꯥꯊꯣꯏꯕꯤ, ꯂꯥꯏꯕꯛ ꯆꯥꯎꯕꯤ!" ꯈꯥꯕ ꯁꯨꯠ ꯁꯨꯠ ꯀꯞꯄꯤ꯫ ꯀꯧꯒꯪꯅꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯆꯠꯂꯕ꯭ꯔꯥꯅꯦ ꯅꯪꯕꯣ? ꯐꯪꯉꯝꯗ꯭ꯔꯕ ꯋꯥꯀꯠ ꯀꯌꯥ ꯑꯃ ꯄꯨꯔꯗꯨꯅ ꯊꯃꯣꯏꯅꯨꯡꯗ?" ꯅꯨꯡꯁꯤꯔꯕ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ, ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌా ꯌꯥꯎꯔꯕꯁꯨ ꯅꯨꯡꯁꯤꯔꯕ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯅꯨꯡꯁꯤꯔꯕ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫